Salungpham ge thoudok Khul Ngakpa Police Commando na nongmeina kaptuna Hatkhiba Amadi Khul Ngakpa tarukna Phajinkhibagi thoudok yaningdaba phongdoktuna ngasi Imphal East District ki Kongba Makha Nandeibam Leikai leiba Lainingthou Moriba gi shanglen da maikei adomgi nupi singna wakat meepham phamkhre Lainingthou Moriba nupi lupna sinduna Hatkhiba wakat meepham aduda mahairoi hatpa yaningde Khul Ngakpa fabi yaroi Khul Ngakpa hatpada chenaba mathona phaba Manipuri Police Commando khudakta thabak lauthokadabani amadi kanglei pumbada ki afaspa 1958 lauthokadabani haibana chingba thaba banner siznaki wakat meepham aduga mari lengna Lainingthou Moriba nupi lupki president thoudok bizen malana hai Laingakna miyamgi punsi amadi lanthum ngakpa ngamlaktabadagi iraipak ifurup asi kaningba kaya chongthoraktuna Khul Ngakpagi thoudang longnarakibane mahaitamduna leizagadaba mahairoi kaya ngasi Khul Ngakpa yauri makhoi sing thoraklamdaba tarabadi miyamgi punsi tamba ngamlamloi Manipuri Police Commando singna Khul Ngakpa singda wansinduna makhoi bu phaba punbana chingba chatharakliba asi yaningde Khul Ngakpa mahairoi hatpada chenaba Manipuri Police Commando khudakta thabak lauthokadabane Khul Ngakpa hatpa yaningde phajinkhibagi Khul Ngakpa thadokadabane Manipur pumbadagi afaspa 1958 lauthokadabane haina mahakna makha takhi Mahiroi hatpa yaningde Khul Ngakpa Jajing Makha Thana Phabase Tawiganu Khul Ngakpa hatpada chenaba commando mari leiba singdo khudakta adusu phamdagi laukthokpi kanglai pak pumbada thamiba aspa 1950 aise masisu khudakta laukthokpiu akoi manipur se asuki matik akoi ware makoina ngakpiba senbiba se isajing Khul Ngakpa singduna ngakpi senbidadi akoi ngasi kai hoini sarkar sina karimta akoi yengbidadana asuki matik akoi se moina ortana naidana leiba se khangbada ware madugi tabang tani ngasi akoi na phamiba wakan phamache